आकाशवाणी इम्फाल Ngangbam Nganthoi na pau pazari ahanbada maruoiba pau Mukhyamantri Nongthombam Biren na hairi Manipurda athuba matamda malem thaki cancer layeng chathaba ngamlagani Manipur yauna malem gi lebak kaya na ngasi Palm Sunday numit pangthokli amasung lebak asigi sahi 19 mathakta leiba miyoi khudingmak precaution dose ngasidagi kapa hauragani Mukhyamantri Nongthombam Biren Singhna hairi Manipurda athuba matamda malem thaki cancer layeng chathaba ngamlagani Sri Biren ngarang Karkinos Healthcare gi founder amasung CEO Venkataraman R amasung mahaki team ga loinana Mukhyamantri gi office ta unaduna cancer layeng amasung hospital gi matangda wafam kaya kupna khanakhi Raija sida nauna lingkhaliba Art Cancer Hospital athuba matamda loisinaba wafam khanakhi hospital asi Raija Sarkar amasung Karkinos ani punna paikhatmina bani Thorang asina Manipurda cancer gi layeng da sauna kana ba piragani masina mapan lamda cancer layeng basatpada sauna cross tawrambagi sang hanthalagani hairi malem gi leba kaya nangasi Palm Sunday numit pangthokli Manipurda su thoram asi Christian lining satpasingna tongan tongan ba mafam singda pangthokli Christian lining satpasingna thoram asi Prabhu Jisuna Isor gi masa oina Jerusalem church ta khongdarakpa numit adubu ningsingduna pangthokpani lambi da miyam thoraktuna satpa Khutta kona pambi gi mana paiduna Isor gi mingde isai saktuna satnabana thauramasi gi mapung oiba saktam oiri None amasung Tamenglong jila dasu thauramasi pangthokli jila sing adu gi tongan tongan ba mafam singda leiba church singda lining laisol pangthokpagi thauram sathari Manipur da ngarang covid ki anoba case ahum thengnaki miyoi 13 na naba faduna discharge tawki Raija gi haksel bibhag na ngarang thokpa cherol amada hai punna covid ki sample chani humbudrama thoi test tawbugi manungda miyoi ahum adu positive oiba thengnaki bani Masi tharaga hauzik phawbada raija sida covid positive oikiba migi masing punna lakh ama lising kuntha taret chamani phumapan sure ngarang naba pharakiba miyoi 13 edu tharaga naba phakhiba migi masing lakh ama lising kuntha mari chamapan marifunipan sure naba pharakpagi sang sada marifudara dasmik mari ani ni hauzik active case ni phuma thoi leiri ngarang laisara sina maram oiduna miyoi emata sikhibagi paw leite Leibak asigi lemjaningai oireba Sangit Natak Academy Fellowship amasung Sangit Natak Award 2019 ngarang Uparashtrapati M Venkaiah Naidu ni yenthokre New Delhi da pangthokpa singlem laba thoram amada manasing adu saknairaba artist singda Uparashtrapati ni yenthokhi Sangit Natak Academy Fellowship ta punna artist mari eduga Sangit Natak Academy Award ta punna artist ni phuda manasing adu yenthokhi Lalit Academy Award na saknairaba miyoi kulhumdoi de yenthokhi Tabiriba pawasya Akashwani Imphal lagini Leibak asigi sahi 19 mathakta leiba miyoi khudingmak precaution dose ngasidagi kapa hauragani Haksel Mantraloy gi pawna hai masagi sahi 19 gi mathakta leiba amasung second dose kapkhraba matung thamapan surabadi precaution dose sungsoi soidana kaphannaba sarkarna warep laure masagi sahi 15 suraba leibak sigi apunba miyoi gi sada 36 ahanba dose kapkhre aduga sada 32 na ani suba dose kapkhre Hauzik phawbada precaution dose koti ani lakh nifu hena healthcare workers sing frontline workers sing amadi sahi humphu mathaki miyoi singda kapkhre masagi sahi 12 dagi 13 phawbada leiba angang singda su sada nifu manga ahanba dose kapkhre Hauzik phawbada leiba sida covid ki vaccine dose koti sama marfu manga lakh 85 hena kapkhre ngarang vaccine asigi dose lakh 13,938 hena kapkhi Laisar asidagi naba phakibagi sang sada 19.3 yaure hauzik phawbada laisar asidagi naba phakiba migi masing koti 3,15,000 hele Serum Institute na puthokpa covid ki vaccine Covishield amasung Bharat Biotech na saba Covaxin gi maman hanthare Serum Institute of India gi CEO na hai Lanai Hospital singda Covishield dose amada hana lupa satruk pirambadu lupa sani kunmanga da hanthare hidaki mamal hanthana ba wareb ase Kendra Sarkar ga kupna khanaraba matungda lorokpani leibak sida sahi 19 gi mathakta leiba miyoi khudingmak precaution dose kapnaba sarkarna paikhalakliba khongthang asibu mahangna thagatpa phongdokhi Bharat Biotech ki co-founder amasung joint managing director na hai company asiga Bharat Sarkar ga kupna khanaraba matungda Lanai Hospital singda Covaxin dose amada hana lupa lising amachani pirambadu lupa sani kunmanga da hanthahankhibani
Pakistan da Pradhan Mantri Imran Khan gi mathakta pukhalakpa thajadabagi motion chanadana Vidhan Sabha gi upa adaksa gi wafam adubu chanahankhidaba Supreme Court ki rai adugi mayokta sarkar pairiba dol Pakistan Tehreek-e-Insaf na amuk hana wakat khre. Media gi pau matung ina haukiba sagol se numita Chief Justice Umar Ata Bandial na luchingba miyoy mangana saba bench sama na pikhiba rai adu amuk hana yengsinaba wakat adu pukhalakibani. Ngasi phongba pause singi maroiba pausingi damak hauzik Maibam Dwijamani leire. Dwijamani Thagasari Nganthoi Lam khupsin basing sarkar na takthok legani haiba War on Drugs campaign mai pakna sangsili haiba Manipur gi yumthong lak mari makhai da hingnana bagi lambi piragani haiba pauna Manipur da ngasi phongba pause singi maroiba pawaina phongdari Mikhal da sel loriba makhai Manipur saukhat khiroi sarkar na akan mamawong da sahi ama sumna eviction satharagani haiba Chief Minister Ngangbam Nganthoi gi wafam naharol gi thawtang da ahan headline tawri Pawasi People's Chronicle da su ahan headline tawduna phongli Imphal gi maroi balambi sing pakthokadauri haiba paw pongnafam da ahan headline tawri War on Drugs 2.0 campaign mai pakna sangsili Minister MLA uniform oirebasu lemna tharoi haiba Chief Minister gi wafam irei bakta ahan headline tawduna phongli Imung lak mari makhai gi miyoi amamam senthok lambi pigani haiba Chief Minister na phongtoki ba wafam Sangai Express English amasung Manipuri edition animakta ahan headline tawduna phongli Imphal more lambi gi ban matam khargi oina handokre haiba paw Isel Express ta ahan headline tawduna phongli Rural Engineering Department ki hanagi Chief Engineer amasung Additional Chief Engineer High Court lakna bakhangan khre haiba paw huyelan pawda ahan headline tawduna phongli Manipur bu masak tagliba Khumal Lampak Sports Complex ayuk nungthindana sanaroi singi numidang dana drug saba singi mafam oire haiba paw sanali bakda ahan headline tawri State Film Award ta transgender bises huirem ahan bo oina ikai khumna bo utkhre haiba paw Imphal Free Press ta ahan headline tawduna phongli Singi district singdagi su apaspa lawthokna ba honagani haiba Chief Minister na phongdoki ba wafam sanali bakta ani sub headline tawri Covishield Covaxin gi mamal hantaduna private center singda vaccine kapa yahan khre haiba paw Isel Express ta ani sub headline tawduna phongli Covid ki XE variant amasu Gujarat ta thengnare haiba paw Sangai Express English ta ani sub headline tawri DMU gi BC registrar gi office so lonsin khre yanaba puraktri bu phawba academic process lepkadabani haiba mahairoi singi dabi naharol gi thaudangda ani sub headline tawduna phongli Manipur gi governor na State Film Award lising ani kunithoi yenthokre haiba paw Surasanpur da phongba masona tharda ahan headline tawduna phongli Manipur gi district khuding maktagi afaspa lawthokina ba Manipur government na akanba thabak paikhali haiba paw zila asita phongba nation tuhil tuda ahan headline tawri Commonwealth Mitta Lok Sabha gi speaker Om Birla na wa ngangki haiba paw zila asida phongba paw se Manipur Express ta ahan headline tawduna phongli BJP laingang na Anganwadi worker gi tha tara amasung midday meal cook singi tha tara mapan gi honorarium pithok piyu haiba Congress na phongdoki ba wafam naharol gi thaudangda ahum suba headline tawduna phongli Tara mari suba Manipur State Film Award lanthokre lamdam sigi culture film da mami tahan chi haiba paw pongnafam gi ahan balamai da phongli Film da culture gi mami tahan bana Manipur gi culture ngaktuna malem da masak takpada mateng oigani haiba Governor La Ganesan gi wafam Isel Express ki anchor kalam da phongli Port ki mamal taw yadi haiduna dukan mapu thangna yalam badegi sokle haiba paw sanali baki ahan balamai da phongli Khongban senduna wahangi pawkhum serial kaidana langsiliba sing tungi mirol hana nabo hona bani haiba desam gi wafam Isel Express ki ahan balamai da phongli Nganthoi Thagasari Dwijamani aroibada maroiba paw amuk hana Mukhyamantri Nongthom Birena hairi Manipur da athuba matamda malem thaki cancer layeng sathaba ngamlagani Manipur yauna malem gi leba kaya na ngasi Palm Sunday numit pangthokli amasung leba asigi sahi 19 mathakta leba miyoi khudingmak precaution dose ngasi dagi kapa hauragani Pauloijare